kuki sing kankhatlabasu chanungda san hatki haiba chap chana khangma ngamle haina sanatomana phongdoragli mamang thagi me tang kontra da Imphal district ki khundrak pame sigi manung chana leiba chanungda kuki singna mitai gi san hatki de haina Assam Rifle tam phongdokiba wafam adu kuki singbu kankhatpani haiba chap chana khangma ngamle sagol mang police ki maike de gi su san hatpagi khudam leite haina thodok adu mana manil naidana ba sinki haina iramdam kanba lob ikal gate bider ningthau khongjam sanatomba mitaina paumi singda phongdorakre lamboi khulda leiba SPR club ta hangba ikal gi office da paumi singa unabada mahangna makhata na hai haukiba me kontra gi ayu pung 10 makhai rom taba matamda chanung awang lekai gi lana yum amada leiba Assam Rifle post amadagi meter samarom chathoklaga masing yamlaba kuki kulai paiba kaya kumtharaglaga nongmai round kaya kaptharaki nongmai makol hek tabaga shan khara senthoki thodo adu uhoba singna shan hatpa oiramgani haina AR da haiki AR na kuki singi manakta chatluraga kuki singna san hatkibagi khudam leite haina thodo adu mana manil naidana ba sinkibani mahakna hai chanungkhulgi oina san thadokna damana maram oiraga AR na miyamna kuki na san hatkide haina thamkiba wafam kakpangamdana leirakpani adubu me kontra da thokiba taret khul mayai lekai dagi Toksom basanta koba Mioi amagi sanbi ama hatkre haina thinarakpadagi ikalda chanungi thaudoka mari leinabra thiganaba hairaki social media da kuki singna san asiba ama singnaga chatpagi video footage adu basangi mangki basani haiba khangbaga loinana san tingliba Mioi singi manungda chanung manakta leiba kuki kul kharagi Mioi yawi haiba khangle kuki singna AR post maya dagi meters da marom chathoklaga san hatuna pukiba du AR na khangdaba haibasi kuki singbu kankhatpa thawongni khulasida khulngakpa amata lainadraga AR amadi CRPF leide haiduna singnadana leiriba chanung khunja sing amadi akoibada leiriba khulgi khunja sing nauna kiba pokhale hiramasida governor na mideng changbiduna lam helaba kuki singda para ama tambinaba tabak paikhatpiu haiki nonglek kibadagi turelgi mai hantaraglabasu isauna Mioi lising yang kai teruka saungaga tarataruk awaba mayongnare ama senthakibadu sina phangkhre haukiba nongmanini asi nong tabagi sang hantakrabasu statistic oina haudi fawagi oina isauna Mioi lising yang kai teruka saungaga tarataruk awaba mayongnare isawasina yum lising taraga chamriga humdra taret amangada thokle isauna awaba nanglaba kaya tongan tongan berulik kaya yang kai taret sangda phomlogduna leiri Mioi amana isauna senthakibadagi thiba khangdana leirakibadu sina phangba ngamkhre isaw mayoknariba sing ase ayamana Imphal district ki area dani haudi fawada phangba report ki matung ina hairibana thiba khangdana leiriba Mioi ase Imphal dagini ngarang ningthokaba numita isauna senthakibani ising thumdin kibadagi thokpa yadana leiriba mafam kayadagi puna Mioi lising aniga Chamapan tara humdoi rescue tawduna safagadaba mafam singda thamle Kongba turel kaibadagi Imphal ki manung chenba base kongda isawgi awaba mayongnari haukiba numit mangani asigi manungda state asida puna landslide maudra humdoi thokre khurai haingang second area da isaw mayongnari maruina Imphal district fawduna kongma masung idil turel torban gi mafam kharada ngarang torban kai kibaduna maram oiraga turel ani asigi marakte leiba mafam kaya ising sawduna miyam awaba mayongnari ngasi ayu angan badagi kongba yairi poklambi gi saruk kongba-dagi iril fawbagi marakta lambi ising thumjin bahore adumakpu ngarang ningthokaba numida ising isauna senthakibadagi thiba khangdana leirakiba Mioi aduso arambai tengol unit 19 lamsangi kangbuna miyanga loinana thibadagi sina phangkhre hairi ngarang ahingdagi kongba turelgi torban khetrigawgi mafam amasong thongdu kendragi takhongapalgi torban kaikibaduna isingna kongba nongthambam lekai khetrigawgina iril turel mapan kongba khetri lekai gi torban gi mafam kayada ayukta ising isaw tapna tamna hengalagli kongba khetri lekai gi torban gi ising pathoktuna ngarang ahingdagi ngasi ayu fawda miyam ising tapna tamna hengalaktuna lambi sing ising thumdin khre makhata na nong suraglabadi haudik oidiba ising gi phibam asidagi hengalaktuna hena waba mayongnagani loinana isauna maram oiraga kongma power substation ase ising thumjin kibadagi power subdivision asina koliba mafam sing mai piramadu lekhre hairi amaromda isauna maram oiraga yumda yokpa Sasan kaya siyana nangliba sina maram oiraga Directorate of Veterinary and Animal Husbandry gi oina district gi oina district nodal officer sing hakre hairi mahairoi singa muknabada senapati SP gi gari amangata thokre Center lengangna hauji Indo-Myanmar border fencing khabagi thabak chathariba si khudakta lekkadabani amadi pre-movement regime makhata na chatna hangadabani haiba khongjangda
All Naga Student Association Manipur Ancham gi Midyeng Makhada Naga Student Union gi Midyen Makhada tongan ba Naga lupsing na ngasi Senapati District ta lenga ki office sing thong lonsin bagi kongjang changsin kre kongjang changsin ba du the security personnel singa jauna mukna bagi thokdok ta Senapati SP gi gari amanga ta thokre haidi Ancham na kaukiba pungnim phunipan gi office packeting gi kongjang adu sagaladuna ngasi ati Senapati District Association Union na masigi federating unit ama oriba Mao Student Union, Maram Student Union, Paumai Naga Student Union, Thangal Student Union, amasung Jeliangrong Student Union Senapati ga puna khusamnaduna Naga singna namna tariba singi district singda lairiba sarkar ge office sing thingjinbagi khongjang changsinkiba na maram oiraga sarkar ge administrative function singda chauna kaiba thoki Naga gi lupsing asina chathakiba office packeting khongjang adugi ngasi nini sanba numita Senapati District Headquarter da Senapati SP ga sauna mungna bagi thokdok thoki maduna maram oiraga Senapati SP gi gari adu amangata thoki haidi XCM na isaugi phibam yengsinkre XCM nongthomam biren singhana hangang kendra da thokliba ising isaugi phibam ngasi yengsinkre mahaki khongchat aduda hodi hangang kendra da thokliba isau asina awaba taraba mafam sing halthengnana chatuna miyanga wari sanaki mahaki khongchat aduda kendra sigi Kairang singya maitai phangle khul da isau asina awaba taraba miyang go unaduna wari sanaki bagaloinana pangba yaba mateng pangani haibagi thajaba supiki awang nongpok da thokliba ising isau ga mari leinana PM Modi na Manipur gi governor yauna chief minister ga wari sanakre Manipur governor yauna Assam Sikkim gi chief minister singda ising isau gi akupa marol prime minister Narendra Modi na hanglakre ngasi prime minister Narendra Modi na haktengna na Assam gi chief minister Hemanta Biswa Sarma Sikkim gi chief minister Prem Singha Tamang amasong Manipuri governor Ajay Kumar Bahalaga isau gi matangda wari sanake hari agency gi pawama na report tawrakpagi matungina isau gi awaba mayong na riba state singna prime minister na pangba yaba mateng pangani haibagi thajaba pirake hari amaromda haudi awang nongpok bharat ising isau gi phibam khara fagalaglabaso mapungda yengbada khudongthiningai oidi Assam da isau asina maram oiraga Mioi lag ahunga lising hompumari awaba mayong nadi awang nongpok da isau asi landslide thoktuna sikiba migi masing Kuntra taruk yaukre Indian Meteorological Department ki matungina lagliba numit kharani asida awang nongpok ki state singda paktangna na nong sudrabasu tongan ton mafam kharada khak araw yauna nong suraba yai hari Manipur ki district ayamada akhak araw ga loina na kanba maongda nong surba yai haina IMD na phongdorali Indian Meteorological Department Imphal Center ki report ki matungina ngasi Manipur ki district sing haibadi Senapati Standal Churchanpur Fairjol None Jiribam amadi Tamenglongda Orange alert lauthokre hairiba district sing asida akhak araw ga loina na kanba maongda nong suraba yai loina na pungda kilometer kontra nimpu fauduna loina na pungda kilometer kontra nimpu fauba nungsi sitkani centimeter tere tagina taramatoi fawgi sangda kanba maongda nong sugani hairi report asigi matungina Manipur gi Kamjong Tengnopal Kasting Thoubal Bisnupur Imphal East Imphal West Ukhrul amadi Kangpokpi gi yellow alert lauthobaga loina na mafang kaya da su pungda kilometer kontra nimpu fawda kanba nungsi sitkani haibadi loina na mafam kaya da su pungda kilometer kontra nimpu fawda kanba nungsi sitkani hairi amaromda Indian Meteorological Department ki matungina awang nongpok ki state sing haibadi Manipur Assam Meghalaya Tripura amadi Nagaland gi mafam kaya da ngasi kanba maongda nong sugani hairi India da COVID active case lising mariga kuntaruk yaukre siba manga sukre Southeast Asia lebak singdagi nauna sandorak liba COVID variant RN1 India da su noma gi active case masing hengalaktuna apunba mi gi masing lising mariga kuntaruk yaukre laisat asina maram oiduna laikidaba mi gi masing su manga sukre anauba laisat asina khwaidagi sokhanduna makokta leiriba Kerala da anauba active case kuntra manga Kangki bagaloina na apunba case lising amaga chamriga tarataruk yaukre lebaga sigi capital oriba New Delhi da su haukiba pung kunmari asida nauna COVID active case nimpu taret hengalakre laisat asina lebaga sida sian kiba mi masing su mari sukrabani Maharashtra da laisat asigi anauba active case masing yangkai mapan hengalaki bagaloina na chamriga maudra mari Gujarat na chahunga maudra taret Delhi da chahunga maudra humdo yaukre laisat asina maram oiduna Kerala Tamil Nadu West Bengal da Mioi amamam amasung Maharashtra da Mioi ani sikhibaga loinana puna Mioi laikidaba mi masing manga yaukre hauji India da COVID variant RN1 gi laisat asi
tamna tamna hengalakliba asiga mari lainana Union Health Ministry na leibak asigi state amasung Union Territory singda laichad asidagi section na lainabasu nahona na khangankre hauji laichad asi awang nongpok lamdasu tamna tamna sanduragli